Kuki na Meitei da landaraklibasi popi thaba thinglubagi leingakna reserve forest kannaba hotnarubagi amasung mitop khandoknaba hotnarubagi loinana Meitei na SD demand tourubagi natte Kuki na chatharakpa geopolitics ta Meitei na yetlakkani khangbadagi Meitei da landarakpani haina Pambei na luchingba UNLF ki acting chairman Nongyai na phongdokhre Wapham asi Eramdam Kanba Lup EKAL na sinduna Nongshum Community Hall da Pangthokkhre haukiba chahigi June 18 da thokiba Khamenlok Lanpham Ningshing Thouram da Pangthokkhre Thouram aduda Pambei na luchingba UNLF ki acting chairman Nongyai na chingba lup asigi luchingba kaya amadi Leikai Leikai dagi lakba Meira Paibi amasung club member CSO singi mihut singsu saruk yaki Thouram aduda saruk yakiba singna Khamenlok Lanpham da laikhidraba athauba taragi mafamda hikat lekat tamduna ikai khumnaba utki Thouram aduda Pambei na luchingba UNLF ki acting chairman Nongyai na makha takibada ngasi Kuki na Meitei da landaraklibasi oirakani haina Meitei singna sungtha thajakide matam amada UNLF na chingda pangal kanna leirambadu mar paite thadauna chingba Kuki furupna khundaba mafam singdani matam adudadi Kuki singna geopolitics tawbagi wakhalon leiramde makhoina geopolitics tawrakpadagi Meitei sontha handrabadi yararoi haina asanba mityeng urakpadagi lan tawba horakpani makhoina pamliba apamba sing pigani vote ta kahallu haiduna general election mamangda ayaba pithoklubadagi Manipur gi matangda Modi na wa amata nganglaktabani amasung Amit Shahana athubada amuk lakani hairamlaga adumak lakhidabani Meitei gi ipa ipu singna chahi kayadagi wana sagat lakhiba apunba Manipur thugainaba hotnaraklibasing maithiba pidriba fawba aikhoi halloi senglaba laifam land kobru thangjing kondong lairembi mangthokhanbagi laman khumdana lan loisinba yakhiroi haiki makoi gi bureaucracy makoi gi minister sing makoi gi MLA sing makoi gi intellectual sing mayam singase makoi gi proof tugi oiba thabak taweba makoi gi proof tugi oiba wakhan khalle adu seijadadi akoina lebaki Wapham lakpa madamdadi police khangde Manipur rifle khangde Manipur gi IRB khangde BDF khangde yaw loi sing khangde loina baksingase matang asada de koi punna thabak tawena wacha Thouram aduda social activist RK Sanayaima Meghen na phongdokhre Kuki singna Meitei da landaraklibasi Kuki khaki kok natte makhoina chatharakliba geopolitics mai paknaba India leingakna achauba lalong ama chathari border da Assam rifles na ngakna masing yamlaba mapal lebaki Kuki sing changhalibani haibasi khangminaba changi matam amada pangal kalamba waloi sing hauzik fibam chadaba fibam amada leiringai sida Meitei sonthanaba lan tawba yagani haibasi Kuki na khangmanatte India leingakna takpibani loinana lan asi thengnanaba nupa nupi khaktana chungsinnaba tangai fade haiki sidi chumnagi khulai virus in khandana thengnanada tu kukiran oidre ephoi furup se mustak honarapa amukan hawar mandana minam thanana geroba kujil thoram ado mai thi pina nukiran oine se samjai